खुमजरी ISTV पाउमियंग ताबिरबा सिमुतराम नोक्चरी हुजुमरोइबा पाउ Mahai tambada oza hana oiningbagi masing henbana ngasigi tangdu leitadaba khunai asi ohenbani haina Deputy Chief Minister gai khangamna phongdukre Myanmar amadi India gi oina Manipur gi ngamkhai bihangda lalol itik tawnanabagi mafam semgatnaba Manipur sarkar gi mihut kangbu amana yingsimkhre amadi BMSC tobungkho yangkhin pan suba CCBT qualified oikre haujima pongeba pau Miyoi punsi haibasi khangnaba tambani adubu mahai tambada oza hana oiningbagi masing henbana ngasigi tangdu leitadaba khunai asi ohenbani haina Deputy Chief Minister gai khangamna phongdukre Numit humni chukna chatharakpa Wi-Fi Students Association July Platinum Jubilee Thauram Churachandpur District ki Kangbai Khulda ngasi loisinbagi thauramda Chief Guest oikiba Deputy Chief Minister na wafam asi phongdukhibani loisinbagi thauramda MP Thangsobaite Minister Francis Ngajokpa Manipur Tribal Development Council gi Chairman D Mangawai Face Sarugya ke Deputy Chief Minister na Wi-Fi Furup ki makok thongba mahairoi singdasu mana mathum piduna ikai khumnubut ke MP Thangsobaite na mahairoi loop ama haibasi afaba scholar sing amadi mahairoi sing puthoknaba pandam thamduna kunai adu mangda pukhatnaba honagadabani haike Minister Francis Ngajokpana furup ama pikpa chawba haibasi misingna lepkadabanate furup adugi punsi mahing amadi magul leiba luchingba mahairoi sing leibaduni haike Deputy Chief Minister gai khangamna ngasigi mama mapa oiba singna tungi mirol oigadoriba masa masu singbu section na yengsinbagi matam oire Wi-Fi furup ki ahalaman sing integrity leiba tungi mirol gi khanba furup amani haina singthake Punsi haibasi mahai tambani adubu mahai tambagi hainabi thadokuna oza hana oininglabadi khunai asi tangdu leitaba ama oiroi haike Ekoi Manipur si oza le yame oza di ko all of teachers adubu chatra chi yam wat chatra oiningda Loina oza oibagi problem ni ne koi na face down Because the labor social unrest, youth unrest, labor forever care. Oza oining mangap to iba. Satra satri oining was later. Satra satri college, university, kali ba koi pawa. Satra oiri ay bese ganing do. Mapan thoto kan uniform set laga tai pulang sa pasikai na. Tawai ko. Satra ni haiki ni. Myanmar amadi India gi oina Manipur gi ngamkhai dalalol itiki thabak thoram sing sawat hananaba Manipur gi border oiriba Churachandpur district ki Singhat subdivision gi manung chanba bihangda lalol itiki thabak tawnanaba Manipur sarkar gi mihut kangbu amana ngarang chatuni yangsinkre Manipur sarkar gi mihut kangbu aduda Health Minister Funjathang Tonsing Industry Minister Govindas Konthokjam Singhat Kendra gi MLA Jinchuang Hau Industry gi Principal Secretary amadi Director na chingba miyo kya na sarukya ke khongchet aduga mari lainana Industry Minister Govindas Konthokjamna Imphal dagi kilometer chama kunrom tamak lapna leiba bihangda Myanmar amadi Bharat Sarkar anigi marakta lalol itigi thabak paikhatpada khudong sagani moregi hek mathangda border trade hangbada bihangna oigani magna makha taraduna Chief Minister Okrami Bobina Bharat Sarkar da formal oina border trade hangnana ba taknaduna lakpa adu Myanmar gi konung Nepito da pangtokhiba lebak anigi meeting da Churachandpur district ki bihang amadi Chandel gi New Somtal da border hut sananaba yanaraba matungda Bharat Sarkar amadi Myanmar Sarkar na December tha da agreement sign tawnagadaba adu yaithokraba matungda Lingsolution ani 15 gi January tha da sign tawnaba yana leide Bharat Sarkar na su Morena taba atopa lambi semnaba khangalakpadagi bihangda trade center ama semgat sagatpada henna khudong sagani khanbadagi bihangda yengsinba lakpani mafam adugi ningthau amadi khungi miyoi singna darkar oiba lam pirage haibagi thajaba pirakle bihangda custom office amasu sananaba thorang tawri haiki formal oiba mongda trading tawba yanaba custom gi office ama amuk hangdok pinanaba yam kanna so oi honari Aduda honaba matamsida lakadorbi infrastructures laigador punamaksin ase masida akoi land gi availability si become a very big issue adu honorable minister na aduga honorable MLA kendra gi MLA na lamgi issue se masi resort to na ba mafam dugi akoi
village की सिप न सिंग कोई लोइन उन्नजर उरे ऑनरेबल कोई हेल्थ मिनिस्टर ना लमसिंग बिरगा उन्ना मतमदा लमगी दुगी निंगथौना हाइबी मदुदे कोई लमदी लेरे हाइदना इबीबदा कायबा लेत्रे मदुगी land will be made available and the land is available so hire Health Minister Funjatang Tonsingna Khongsada duga mari lenana Indo Myanmar border gi bihang da leba primary health center gi phibam yengsin ki primary health center gi award pa polam sing athuba matam da piragani haibagi thajaba thamki Indo Myanmar border oibana matam pumna makta doctor amadi nurse singna section na pung kunmari chupna thabak tawgadabani haiki Private Tamiba Ozana Sahi Taret Kaktangai Ribi Class 1 Tambi Satri Ama Namduna Izat Mangan Kre Haina Ozadugi Mayum Miyamna Amangata Thokon Kre Thodo Se Imphal District Ki Manung Chanba Urup Litan Makong da Thokibani Nupi Masa Adubu Izat Mangan Le Hairiba Private Tamiba Oza Adudi Urup Litan Makong Dagi Nong Thongbam Barun Jai Kuntra Manga Apokpa El Achawini Mangna Lekai Aduda Leba Nupi Masa Ase Mamang Dasu Izat Mangan Ki Haina Nupi Masa Asina Imung Manungi Miyoi da Fongdorak Le Haina Imung Manungi Miyoi Singna ISTV News tatamna ke nupi masa asina imung manungki miyoi singda mabuk nungaite amade ising chatpa yadre hairakpadagi hospital da pukhatuna yengbada barunna mangonda chathakiba wari sing adu lithorakibani hare miyamna irang hawrtuna ngasi nongthomam barungi yum thugaiduna mai thanana honabada irilbung police amade Manipur Fair Service ki miyoi laktuna miyamgi irang adu lakshin ke Thodo sida chenariba barun fanana ba imung manungi miyoi singna irilbung police da complaint tawbadagi police na phaduna wahang pahongbagi thabak chathare Urup Arabti Apunba Maira Paibi Joint Action Committee gi President na asigumba thodo se matungda amukhana thokandana ba mailena ba singna akanba thabak lakat haningi haike Sugumba paw ije mayam tabi duna leiba ngasigi voluntary organization mayam leiba human rights ki miyoi sing ama mayam na suguma ngasi changchang dariba khongjang asida mateng pangbiduna suguma nupi gi isersibu kanbada mateng pangbiu Amarom da ngasi Kaksing Police Station gi manung chana leiba tekcham kaithel maning morang themnarekta leibi macha ani lerebi nupi ama matai thokpa amana nupi oibigi ikai khumnaba mangan bire haiba wahauda leikai miyamna nupa adugi mayum thugai khre thodoksida chenariba mi adugi maming langpuk lakpam sanjoi chei kuntrani pan apokpa udop kawe sanjoi ngasi ayu khongjom police na mayumdagi fagat khre thodosiga mari leinana miyamgi oiba mipam ama tekcham kaithel da panthoktuna sanjoi gi imung manung leikai dagi tanthokpa makpu akanba cherak pi ba haiba warep sing laukhre hare ngasi yu pung mapan ga minute nifu mangarom tabada lamlai police station gi manung chana leiba sawombung khunjaw dagi pangnung taba lambi da meter kuntra rom sangsilaga leiba lambi gi nakal da sakangda ba singna plan tawduna thamlamba bom am pokhai khre thododu da Honda Activa tongduna lakpa mi am sokle songlaba mi adugi maming pungdomam dagi moirang them Sundar Singha gi masano pa sanjoi seikun ma thoini ka hena so open yaw ki de hare bom phumlam liba mafam adu lamlai da leiba e company gi nifumapan suba battalion BSF ki personal singna patrolling chatfam amasung pothafam oifam ni haide Nupilal numitna lakpada Manipur gi Governor Dr. K.K. Paul na Nupilal gi thongna phabi ima singi mafam da ikai khumna butli Governor gi pauzelama da Nupilal na state asigi puwari da thongna leiba kathokpa mareba nungsibagi mafam ama tongana kanduna leide aikoi gi nupi singna samaj asigi phataba singbu lakshinana ba made Manipuri khunai gi sakhotna ba sel thongi phibam phagat hanana ba choba thodang loduna lakle numidasi da aikoi khudingmakna Manipur bu hena santi leiba watapada ba state ama oina bagi damak fire ama lobana ima singda ikai khumna utpagi hena wahantok leigani hare Chief Minister Okram Ibobina su Nupilal gi thongna pharabi ima singi mafamda ikai khumna botli numida sigi thoram pangthok pagal loinana nupi angang da sathaba miot pinai khunai asida thokliba crime sing punna thengna minana ba ekoi khudingmak kusamnarasi masina thongna pharabi ima sing aduda ekoina ikai khumna ba utpa adu hena wahantok leigani hare Speaker TS Lokeshona su Nupilal numitna lakpada Nupilal gi ihauda saruk yakhrabi layokrabi ima ibel singi mafamda ikai khumna ba utpagal loinana Manipur miyam maru oina lamdam asigi nupi oibi singi mafamda yaifa paujel pirakli State asida leminari ba ekoi pumna maknasu lining lambi amade kanglup ki khena ba thamdana imalai ba ki damakta ngamjaba thakta kathok minaduna puksel khoijel tin aba chakhat pagi lambi da mangjil thaba state ama ohenana ba hona minerasi hadi haujiga tembe thlauchari break ki matung me mutaram nokchari
Agriculture ki thabak thoram sing asi calendar work oina semna ba honarabadi lomi singda hena kana ba bibangam gani haina Agriculture Minister Abdul Nasir na Agriculture Technology Management Agency Atma scheme apung phana na ba hotel class ta pangthok pa workshop hodok pagi thoram da phungdokre Atma na sinduna National Mission on Agriculture and Extension Technology ki makada Implementation Program for Extension Reforms Atma Scheme ki matang da pangthokpa workshop hodok pagi thoram da Agriculture Minister Abdul Nasir Agriculture amadi kadagi Principal Secretary Ramuiba Agriculture Director Guniza Kaugi Extension Director Dr. M. Premjit Namaru iba miyosing oina sarugya ke District Mapaldagi Lakpa Atmagi official singna sarukya ki pathoramadda wangang ki basingna phongdokna khibada awang nongpok lamdamda Manipur da agriculture ki pothok sing puthokpada khwaidagi mangjil thare official singna thawai yauna honaduna thabak tawrabadi hena pothok puthokpa ngamgani haiba wafam sing phongdokna ke Minister Nasir na department na tha amada district level state amadi kendragi level da farmer singi kanaba program department ke official singa tanaraga ta honingi department asi dalai riba scheme sing praja singi ni khalaga niyom chumna thabak tawbiu haiki Regional Institute of Medical Sciences ki microbiology department amadi pharmacology department anina sinduna anti fungal ki matangda nomagi oiba Continuing Medical Education Program ngasi Jubilee Hall pangthokre Tharamadda RIMS ki Director Professor C.S. Arun Kumar Microbiology Department ki Head Professor K.S. Sulochana Susarukya ke Anti-Fungal Drug amadi Candy Miyam gi matangda PGIMEI Chandigarh ki Professor Aruna Lok Chakrabarti na wangang ke Director Professor Arun Kumar na phungdokibada fungal infection leiba miyoi singna ayama matamda skilled doctor sing tanaduna layeng pathap chathaduna lakli adabu fungal infection leiraba miyoi singna microbiologist amadi pharmacologist tanaduna layeng bagi tangai fadabat lei haiba wafum phungdoke chumdagi ate infection jina bacteria na toba virus na tobusi moichu sathi di haibna tepko fungal infection jiga khena khara leba fungal infection ji langai di skin gi doctor sing ayam ba oina yeng moin toba adamasi azik microbiology ga pharmacology ga pullaga samaina CMEM tobasna mayam da awareness sampiba fungal infection ai karino digi fungus kyam lei kyam sathi ge ga do adugi awareness sampiba waden Women's Society of Manipuri Muslim Political Forum na sindunanga se Manipur Press Club ta humbudra mga Subanupilal Memorial Celebration pangthokre thoramadu da MLAL ibomcha PPF ki Chief Advisor AR Khan President Azizu Haq Khan All Manipur Tammi Chingmi Apun Baluki S Momon Laimana Chingba Myoy Kyana Sarugya ke Loina na tongan ba sangstan singi myu sing su sarugya ke myoy kaya na lamdam masigi nupi singna British ki mayokta thongna phana langtheng na khiba thodok adubu ningsing duna ngasigi mirol na chahi lisang sitna nupilal gi thoram pangthok tuna lakli Manipuri Society da nupi singna lawriba thodang asi yamna singtha ningai oi phungdok na ke Pangal Political Forum gi advisor MI Khana Introlising mga chamapal kuntramapal gi December dagi introlising mga chamapal nifu phawba Manipuri nupi singna sing tangba amadi awa na kaya gi matang dat lantheng na khiba lal aduda Manipuri pangal nupi sing su sarugya ke Maitei pangal nupi kuntra rongi maming panbayai adubu ngasi phawba sarkar amadi nupi lal celebration committee gi kangbu singna makoi gi maming ningsing bada yaudaba ase pende phongduke Missing Yamjadrabasu Manipur da Tokpa Matamatangi issue kaya da Manipuri pangal singna thaudang yaduna lakle issue asigi matang da assembly session da pukatna ba thaurang tawri haiba wafam su phungdoke Aikoi ima amatagi masani aikoi Manipur da pokpani aikoi Manipur da sawani Manipur gi issue khuding da pangal jati na masing yamdrabasu aikoi sarukti yai haina ponna na bagdaba aikoi na tangkra ni thoi da tawjagla function ado ngasi noma hangkatna tawjabani masi tamel da amadi celebration committee da aikoina warning gumba haila tare information gumba haila tare ama piba makhal hoina aikoi pangthok sabani Sagnai Rabas journalist Seram Mangi lekhitabagi ani suba kumon thoram ngasi Jain Manipur Dance Academy da pangthokre thoramadu da Vijayanta Kumar Sharma A Kamshan Sagolsam Indra Kumar amadi Dr. CS Jamini na changba myoy singna thoromo pusingona sarugya ke thoranga mari leinana tongan ba hiram da thoidok hendok pa myoy sing khangatuna piba Seram Mangi ningsing mana
Chayasi Oina Pungi Oza, Akoizam Ibom Sada Piduna Ikai Kumnake, Seloina Lupalising Manga Yauba, Ningsing Mana Adu, like Hidraba Mangigi Luinabi, Seram Lalitana Kushinake, Tarongi Sarukamo Oina, Nata Sankritan and its importance to Manipuri culture, Haiba Hiramda, Professor M.C. Aruna, Lecturer PK. Masak Naiba, Muyakayana, like Hidraba Seram Mangina, Tongan by Hiram Singda, Katopaga Luinana, Pantokamba, Tabak Thoram Sing, Singtake, Lake Hidrabaga, Haksinana, Dinaramba, Lehau Tabam, Saratsandrana, Seramangina, Hinglige Matamda, Pantokamba, Tabak Thoram Singi Matanda, Wanganke. All Manipuri students union is same over there, home like Koji, some dinner pada, Makogi Mark capacity as Sina, Equity union say, we never know that. So what to down, young saw to down, Hillawi, I Sampanas Maisum, I Hangasaga, I will mark the multi facial my tongue, I am Amani, I will say, how we will be marking using Japongo. Mother's Loina Ugiramani. ISTV Local Da Sports University Sabagi Tabak Thoram Sing Lepnaba Manipur High Court na ruling pire haina Paugimi from Pangtukre. Affected Landowners Association against Forced Land Execution for Sports University. Manipur na Sinduna ngasi Manipur Press Club ta Pangtukiba Paugimi from Aduda Sarugyakiba Singna Fungukibada. Sports University asi sabada lofom sokadaba made lainariba yumsing amang ata thokan gadaba leibana association na Manipur High Court ki pukning chingsin khibani association na wakat khiba aduga mari lainana December ki tang 9 da khudakta thabak lep kadabani haiba order tarakhibani association ki maikai dagi Delhi da chatuna mari lainaba singda wakat khibada university asi sabada daramna oi adubu saba matamda lainariba yum amadi law unariba mafam soktana sabiyu haiba wafam phongdo khibada Sports Minister Sarvanga Sonwalna Chayinaba Mafamda Saroi Atopa Mafam Ama Singadabani Haina Manipur Government Kangan Kibaga Loinana Association that Hazaba Pirake Sagadoriba University asi Lofam Soktaba Madi Lainariba Yum Sing Soktaba Mafamda Savana Lebak Miyangi Oina Kwaidagi Paba Wafam Oigani Fongdokna Ke Protection and Preservation Committee Manipur Secretary M. Sunilna Sakotharangi Thabak Paket Pada Lofam Sokpa Yaroi Haibasi Committee ki waripni Committee na akan ba mawongda Kongjang Changshin ba amasung Chief Minister Unaduna Taksin Kibada Lofam Kanana ba Wafam Mahaksu Yaningi Fongdorak Pagaloinana Hiramasida Cabinet Decision Lauduna Order Tokiba Laikrabani Hariba Wafama Sigi Ona Tainabada Law Unariba Lokonda Sports University Sagani Haibasi Yaningde ISTV Local Sokpa Haibasi Manipur Pumbagi Mangjabani Haiba Ningsingba Fay Manipur government na nimit tara mangani gi manungda mafam masida university sagani haribasi hongdokna ba action lokatrabade court ta PIL tharagani hari Mapi mapani le ko kangusina eklo pass away haragasu che ta pass ra kana thapung thupina phana daba suno mayam le aduna jo koi protection ta ko dei thabuk sidi aji masi hayang sida koi da moina pi ba committee semi ko se masi kada ko de leirage haidu hanga kana moida koi na hidraga sarani adu within 15 days da koi ko public investigation PIL se koi tharani lakham da wo soga de koi yong high court da koi PIL thana ko na Mamang Thagi Kuntaret ki numidang pung taret lom tabada lamsang police station da BDF oiba ama masama tomta nongmay na kapsin badagi sokle haibadu aran bani haina tawdok tu da soklaba chandam isorjit ki apokpa indrajit na fungdokle Manipur Press Club ta pangthokpa paw gi mifam amada mahak na makha taraduna police station asigi officer amana mahaki masanupa nongmay na kapsin badagi rems ta pukatuna laikanari haina khangalakhe adubu asengba khangdabana imung manungna tuminna leisilubani adubu mahaki masa fagalakpadagi achumba thodok adu khanglakhibani thodok adu mahakna phone da wari sanari ngai da tungdagi khangaudana nongmaina kaplakhibani hare maramasina thodok asigi achumba thidoktuna maraleba myu sing phagatpiu haike anabje in hangai anaba khobangai bani adugi magi mathana tawjaba nate ana masana ju haire aduga sigi pulsina su thas sathi hoidi anh nói bằng gì môn đã tàu đấy bên gì làm thôn nó bị bạc, aduga ai lấy ông để chẳng cái student teacher, ai mà làm gì chip handan bị bạc. Manipur State Power Distribution Company Limited MSPDCL General Manager Electrical Circle 1 G
Kesampata hangliba prepaid counter asi miyamgi khudong sanabagi damak hayang December ki tang 12 dagi numit khudingi ayuk pung 3 tagi numidang wairam pung 3 phawba hanglagani haina General Manager Electrical Circle 1 KS Khamba Singhana thador pachol amana khangalakli Mahusagi kusemgi phajabana thallabat lamdamasi malemgi leibak kayana sakhangnabagi chang wangkhalakli handakta Bangladesh tagi lakpa journalist singna Manipur gi phajaba singtharambata natana tourism industry gi potential wangna leibat lamdamni haina phongdoklamle hiramsta report ama Handakta ISTV News ka akhanana unakhibo duda National News Agency of Bangladesh ki news editor Muhammad Shaukat Ali na Manipur gi phajaba amadi miyok michan phajaba gi matangda thamlakhibo afam. I have expectations what I can see, what is their landscape, how the people are there, how they look like, everything. I have some expectations. And I find everything is fine. The environment, temperature, the hospitality is very good. Everything is very fine, and it's a very first experience of in hilly areas. I come through the hilly areas from Guwahati to Manipur. This was extraordinary experience for me and my wife also. I am actually excited. ISTV News ka akhanana unakhibo duda Bangla Mail gi newsroom editor su oiribi Saukat ki loinabi Mahmuda Akhtarna lamdam sigi phajabu singtharam ki Saukat ki maiketi gi makhatana lamdam sigi phajaba khundarba miyo sing puksil khoijal phajaba amadi ainga sagi sang nungaibana lamkoiba singna yamna lakningadaba mafamni miyoba khudumak shanti oina nungaina hingba pami lamdam sida thokliba muknabagi phibam asi koknaba lenga mapu singna thoksil puthokadabani irang laksannaba sizinariba security singasi henmalli haiba wafam chu phongdok lamki Everyone should have to live in peace. That is we expect that one. Everyone should live a very cordial and peaceful situation. So that is means we seek that if any confrontation prevail, that would be minimized and the people will come to a compromising situation to live here. Politicians are responsible to how to make these people possible to peaceful solution. That would be, I think, today or tomorrow, near future, we will come to a solutions. No confrontation, no fire, no bomb blast. We can do anything. This land is very fertile, very fine. You can do your living with the earth, the trees, and the sunny environment. It is possible, very much possible to live in peace. Ji Gagan amadi Jayanta Sharma galoina na pogdam jaiba Richard Ranjan Shendra Bishnupur district. Protection of Minority Right haiba hiramda ngasi nongmagi oiba education awareness program ama kaibung idiga ground pangthokre Manipur State Minority Commission gi miyeng makhada Human Development Foundation kaibung na sinduna pangthokiba awareness program aduda MSMC gi member Dr. MS Ningomba Kegman Gram Panchayat ke Pradhan Asem Subol Miyam ki Seva Tawani Haiba MD Kayamudin Amade Dr. N. Devendra na Maruiba Music Wena Sarukya ke College ki Professor MSMC Amade Mobet ki Resource Person Kayana Minority Singna Masa Masa gi Hak Singbu Karam na Khangani Amade Phangani Haiba Hiramda Wafam Kaya Funduk na ke MSMC gi Secretary Janaf A. Hakim Sahana Thoramasi Karigidamakta Pangthok Libano Haiba Sugaina Ta ke Manipur Sarkar na FCI Godown Sanabagi Damak Saumbungi Birmangol College ki Awangda Laiba Lofom Kaya Loksilagani Haina Tongliba Order si Yaning de Haina Lofom Kanba Loop Saumbung na Thador Pachol Amana Kangalagli Order si Atuba Matamda Handokadabani Sarkar gi Loishang Amadi Makal Makha Kayagi Sanglen Sabada Lofom Mangan Ba Tawiganu Hade Hose Amukana Temple Lobjade Beki Matunga Member Amukana Taram Nokjade Senapati gi DC office da bom thamlamba amadi tongan ba khulai pai ba loop amadi government ki department singna aina yadaba mawung da tax khongot pagi mayukta NPO na tongan ba organization singa kusamna duna miyam gi khongchat ama senapati da ngasi chat khre
khongchar adu hek loiraba matungda NPO gi outgoing president ML Makshanna nongmai amadi bomgi chanabi khudakta lepkadabani miyamgi oiba thabak thoram singda pungning thawutkadabani kulai paiba singi marakta thoknaba violence na miyambu awa ana tahale department amasung kulai paiba group singna percentage kakpagi thawong asina Sanapati district ki sakut thorangi thabak thoram singda chaungna thintahale hairi Joint Non-Government Voluntary Organization Kakching na sinduna tha sigi taramanga fauba nimit taramanga ni chupna chathagadaba anirak suba Kakching Festival ngasi Kakching Wadi Khuzampat Ground hokre taramasida tourism gi parliamentary secretary Mariambam Prithviraj Kakching Kendra gi MLA Yengkhom Surchandra Kakching Municipal Council gi chairperson Khetri Mayum Subadani su sarukya ke Kakching gi top pat nat amasung chanabi kayabu yokhatuna thambaga loinana miyamda hena khanganabagi pandamda festival asi pangthokpani ngasigi ahoba numitta Kakching football match haina mingthonba friendly football match amasu pangthokhe nungthildana Kakching harauba utpraga loinana numidangda musical night pangthokhe numit mangani gi festival manungda sana khotnaba cultural item kaya utpraga loinana al oiraba singda su kudol pottamgani festival manungda people's Museum Kakching na mamangai da yot sungduna pothoklam-bagi mawong utuna miyamgi pukning chingsinaba hotnagani hari Nupi da miyot minay chathabagi mayokta All Tribal Women Organization Chandal District Weaker Section Development Council Chandal amasung Chingtam apunba nupi lup palel na punna sinduna poster campaign amasung street corner meeting pangthokre November 15 dagi hauna malemgi mafam kayada pangthoktuna lakliba numit 13 nigi activism against gender based violence thorongi sarukama oina pangthoktuna lakpani ngarang aroiba numit oina palel Kakching wabgai langmaidong waikhom Sununa Chingba from Singda campaign pangthokhe Kids Small School Yaripok Bamole Kaina Parents Meet Kam Manamathum Yenthokbagi Thoram School Sigi campus ta pangthokre loinana School Sigi website amasu hangdokre Thoram asida Alam Azad School Sigi Acting Principal M Ibotombi School gi Founder Administrator M Samuel Su Sarukya ke School Sigi Eco Club na sinduna pangthokiba ahanba M Stephen Memorial Painting Competition da makong mathang taraba singda manamathum sing yenthokhe National Small Industry Corporation na Manipur Industries Development Council ga khusamnaduna nimit 10 sa tagadaba Infal Expo ngasidagi sumang nila sanglenda hokre awdopagi taramda Deputy Chief Minister Gaikhangam Commerce and Industry ge Principal Secretary L Lakher Additional Director T Rajen Susarugya ke Expo sida handloom handicraft amadi chinjak yauna stall chama henbana sarugya re Deputy Chief Minister Gaikhangam na subagi hainabi thamduna mipal tangdaba lamdam ama ohensi hek tawthokpada machu taba yengbada Batlam Masigi top pa magun kaya lay Lana sa kikadabasing wa culture rom da pusna na bakona si Masina sakat may kay dalak pag ngam gani haike Tawam duga marilay na paumi singa una bada Deputy Chief Minister na Manipur da nupi angang da sa taba miyot minay hingalak pagum Tauriba asi laibag tibani Asigumba tawang asigi mayokta punna tengnamina si sarkar na su akan matabak laukali masida miyam na su mating pangbiyo hari The police department is doing its best to mitigate this kind of activities to occur in the future. So I think I would like to appeal to all the general public to be, very conscious about that and to understand what is the present situation. So I think. Not only that, I would like to also appeal to all the youngsters because marriage is a common enemy for all of us. So we have to fight together. Yes, School Hiruhan Balikai dagi Master Guru Mayum Tuldeva Sarma amasung Kaisam Thong Hodam Merak Master Laisangbam Branson Singhana Kumsi Sahigi National Bravery Award Pangle Master Tuldeva Sarmana Isingda Irak na ba angang kanbagini aduga Branson na Maina Tingbadagi kanbani Manasing si Prime Minister na Republic Day mangjong na Delhi da pigani luina na Republic Day parade yahanduna ikay kumna ba utkani Moirang kumdalay ba Manipur State Council for Child Welfare na chahiya sige angang ahum thagat pada makoy ani khalakpani Khongampat kunaw amadi khongampat phaunariba leimakhong turel mathakta sariba hanging bridge ase tha ahumlong gi mamangdagi phibam sokchilakpana lanthok ranchin tawba yadre
Sebadol Youth Club ki miyoy sing na mari lainaba department amadi MLA da pau pirabasu miyeng amata changbiraktre atuba matamda miyeng changbidrabadi makha taba thabak lokhalagani hare Modbung Area Auto Association na Sadar Hills ki manung dalay riba orphan home sing da cheng amasung acha taksing mating pikre Association ki secretary Semsa Kibgena mama mapa leitrabangang singbu kunaya sina kauthok pa leite makoi bu matik saba mi amamam oina na ba khonabada association na mateng pangbani haiki Veterinary and Animal Husbandry na Haryana dagi purakpa Mura Iroi Bisnupur gi khangal abalawmi singda yenthokre District Veterinary Hospital Bisnupur da pangthokiba thoramasida Bisnupur Municipal Council gi chairperson Laisham Nolindro Veterinary Director Saidokum Jokte Susarugya ke Oinam Nambol amasung Bisnupur Kendra dagi khangat labat lawmi tara da punna Iroi kuntra kusinake Sarmila kan balup na Sarmila gi khongjang sawgaladuna ing solusingani nipan December taradagi khudang sara hen kibat chahi taruk mapung pharak pagi kumon tharunga loinana International Women's Day ga mari leinana lup asina ngarang khudang sara henduna thoram pangthokre hade Kalika Jyotish Mandir na sinduna wangkai ningthem pukri mapal da leiba mandir asida Bias Guru Puja pangthokre Bias Guru Puja asiga mari leinana M Baris Devana Fungurakpada Hiram ama natraga amada mai paknana ba honabada guru haibasi mirai biyade maramsina guru puja si pangthokpani haike Kauktruktagi fagat khiba khusukhulai sing URF ki asengba lanni adubu miye adudi URF ka karigumba mari amata leinadaba michamni haina lubasigi Assistant Publicity Secretary Panthoi leimagi cherol amana sengdorakli misam amadi front asigi naknaba mari mata machin manau sing phagatuna counter insurgency operation mai paknaba honabana imung khuding lekai khudingi mikap mirau khol chalhangadaba thawonge URF na kune ki lan kadawnung da sagate masana maromdom lepchanaba amadi hingjana ba horiba lalhau ihowase asengba ningtamna hingba pamba mikha ponba pamdaba macha singi I amadi thawai puthoktuna howba lalhau iho amani hare hawisana bagi pau Nasi sana bagi pau da football BMSC Tobung Kok Yakinipan Suba Sar Churajan Singh KCSICBE Memorial Football Tournament ke men round qualified oikre All Manipur Football Association na sinduna Imphal gi mapal kangje bungda team kunna saruk yaduna ngasidagi Yakinipan Suba Sar Churajan Singh KCSICBE Memorial Football Tournament ke qualifying round gi ngasi group B gi aroiba match ke sanakibada BMSC Tobung Kok na ESU Wangkhaibu goal amasino da maitiba piduna man round gi qualified oikibani BMSC Tobung Kok ki mai pak pagi goal adu L Johnson na ani suba half ki humphama suba minute san kibani hayeng YOSC Khurai amadi Hishu Thawalga Group A gi winner gi damak sanargani Manipur Veteran Cricket Association na sinduna Luwang Sangbam gi Luwang Pokpa Cricket Ground da team 13 na saruk yaduna chathariba 12 suba Manipur Veteran Cricket Tournament ki ngasasana kiba match ta IWBCC Imphal West na DSU Kwakathel bu wicket manga da mai thiba pikre DSU Kwakathel na toss ngamduna hana batting tawada over kunipan ga ball manga da wicket loina turaga run chama subna nipal lokhe Padugi paukom da IWBCC Imphal West na over kunmari ga ball manga da wicket manga kak turaga apiba target adu yobungam ke match asida IWBCC Imphal West ke Sanjoy na wicket ahum loduna man of the match takre ahan ba innings ta DSU Kwakathel gi Surjit na ball yangkhai da run nifuni thoi loduna khwaidagi masing yamna run lobungam ke thasigi tang tara humdoi da cyclone thangwiban amadi UCC Uripoka sanaragani Ampimba Football Club na sinduna KYSPA ground narimthong da team tarana group ahum thokna khaidoktu chathariba ahanba Ampimpa 9 side invitation football tournament ngasasana ki batungan ba match singda Ampimpa na makeup and costume bu goal ahum anida maiti ba pikre Amik amadi choreographer goal amamam chanaduna draw chatkre atopa match amada editor Gil samadi actor B goal amata chanaduna draw chatkre
Trao Kwa Kaitel Nepal Suba Loktak Trophy ki final changkre amopha Moirang na sinduna Moirang Multipurpose Higher Secondary Ground da team Nipana group ani thokna khaidoktu na chathariba Nipan Suba Loktak Trophy ngasasana ki ba ahanba semi final match da Trao Kwa Kaitel na nako nambul mapal bu penalty da maiti piduna final changkibani team ani magna normal time da goal amata chanadabadagi kick from penalty mark na decide tobada Trao Kwa Kaitel na nako nambul mapal bu goal mari ani da maiti pike Arunachal Pradesh ki Itanagar da chathariba kunipan suba national level northeast sports competition ge ngasi pangthokiba archery masana da nupa gi team na goal lawkhre nupi na silver lahore nupa gi individual da KS Nike na silver nupi gi da TS Isen bina bronze pangkre judo masana gi nupa gi KG marfumatoi kanglupta KS Ajit na goal KG yankhai manga da NJ Surchan amade KG humpu makha gi kanglupta K Kinter bronze pangkre Nupi Masagi KZ Nifumari Makagi Kanglupta TS Ronibala KZ Yankai Humdoi Kanglupta M Kiran Balana Silver Pankre Nupi Gi Karate Masana da KZ Yankai Manga Makagi Kanglupta L Yaipabi KZ Humpunipan Makagi Kanglupta TS Galaxina Bronze Samadi KZ Humpumatoi Makagi Kanglupta W Bebesorina Silver Pankre Nupagi KZ Humputaret ki Kanglupta L Sanjipna Bronze Pankre Nupagi Weightlifting ki KZ Nifumari Makagi Kanglupta Kwasarna KZ Humdra Manga Thangatuna Silver Lokre KZ Yankai Makagi Kanglupta L Jinglen Manina KZ Chama Yankai Nipan Thangatuna Gold Lokre Nupigi KZ Nifu Nipan Makagi Kanglupta S Bidyarani na KZ Chama Kuntra Manga Thangatuna Gold Lokre Amadi KZ Yankai Humdoi Makagi Kanglupta CS Nirmala na KZ Chama Kuntra Thangatuna Gold Lokre Ye School Kangko Team C Tarasuba Players Trophy Mixed League Cum Knockout Kang Tournament ki final changkre Ye School Kangkuna Sinduna Sri Sri Gopal Dev Mandapta Ye School da Kangku Tara Mangana Sarukyaduna Sathariba Tarasuba Players Trophy Mixed League Cum Knockout Kang Tournament ki ngasisana ki ba ahanba semi-final match da Ye School Team Sina IWKK Kangkurpu Panzel Kuntaruk Tarahumdoi da Maiti Piduna final changkibani All Jiribam Sports Association and Sinduna Jiribam Higher Secondary Playground da Jiribam Amadi Kasargi Team Kunmarina Saruk Yaduna Sathariba Kunmari Suba KC Malik Memorial Football Tournament ki ngasisana ki match da Maira Club na Young Silung Club pu goal Mari Anida Maiti Pikre Ani Suba Mau Football Tournament ngasidagi Mau gi MPDA Center gi ground da hokre Hodopagi thoram da Travel Affairs and Hills ki Deputy Director and Kaikomau Social Activist A Solomon Amade Atay Miyoy Kiana Sarukya ke Tournament asi da handball masana da team taruk amade football masana da team tarahumdoi na sarukya gani taramasiga marilena na Deputy Director and Kaikomau na Fungro Kibada Manipuri se India da sports na mapung phana sak takle sana khotna bana hawalak libat na harol sing da lausing thauna amade haksang phagat hali haiba wafam sing Fungro ke Nasinong mga sa gipawda ICAR lampel pata ki phangba pawgi matungina nga sige khwaide saba degree Celsius kulumdoi dasmik ahum khwaidagi ingbana degree Celsius taruk dasmik nipan nungsita yawba ising manung gi chang ayukta chada marfudra manga nungsildana chada humpumathoi nongjugi chang nil haujare badamari ba mukhana Mahai tambada oza hana oiningbagi masing henbana ngasigi tangdu leita daba khunai asi ohenbani haina Deputy Chief Minister Gai Khangam na phongrukre Myanmar amadi India ki oina Manipur ki ngamkhai bihangda dalol itik tawnana bagi mafam semgatnaba Manipur sarkar ki mute kangbu amana yengsinkhre amadi BMSC tobung khok yangkhin pan suba simit ki qualified oikre nasigoina ISTV na pizar pawmatang solution jare ning tabir basingwa mukhana khorom jare